ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ꯫ ꯕꯖꯥꯔ ꯆꯠꯂꯁꯤ ꯃꯌꯥꯝ, ꯉꯥ ꯈꯔ ꯌꯦꯡꯒꯦ ꯃꯌꯥꯝ, ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯄꯦꯟꯗꯦꯜ ꯁꯥꯕ ꯍꯧꯅꯔꯦ ꯃꯌꯥꯝꯗꯨ ꯁꯥꯔꯤ ꯌꯧꯔꯦ ꯃꯌꯥꯝ꯫ ꯃꯤꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯂꯥꯡꯉꯤꯁꯦ꯫ ꯉꯥꯁꯦ ꯑꯍꯤꯡꯕ ꯅꯠꯇꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯟ ꯆꯣꯡ꯫ ꯍꯜꯂꯦ ꯑꯩꯈꯣꯏ ꯕꯖꯥꯔꯗꯒꯤ ꯃꯌꯥꯝ꯫ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯕꯖꯥꯔꯗ ꯍꯜꯂꯛꯑꯦ, ꯈꯖꯤꯡ ꯑꯣꯏꯅ ꯂꯩꯔꯦ, ꯉꯥ ꯑꯆꯧꯕꯗꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯗꯣ ꯉꯥ ꯑꯆꯧꯕꯁꯤ ꯅꯅꯥꯎꯗꯤ ꯆꯥꯗꯦꯕ, ꯑꯗꯨꯅꯅꯦ ꯈꯖꯤꯡ ꯑꯣꯏꯅ ꯂꯩꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯈꯖꯤꯡ ꯑꯣꯏꯅ ꯆꯥꯔꯅꯤ ꯃꯌꯥꯝ, ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏ ꯃꯌꯥꯝ, ꯑꯩꯅ ꯂꯟꯁꯇ ꯊꯣꯡꯉꯛꯀꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯍꯥꯏꯕꯕꯨ ꯈꯖꯤꯡ ꯂꯩꯔꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯒ ꯇꯧꯔꯒ ꯊꯣꯡꯖꯔꯛꯀꯦ꯫ ꯈꯔ ꯃꯍꯤ ꯅꯥꯏꯔꯞ ꯇꯧꯅ ꯐꯗꯤꯒꯣꯝꯁꯤꯃ ꯊꯥꯛꯑꯒꯦ, ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯑꯔꯣꯕ ꯂꯩꯔꯦ, ꯑꯁꯤꯃ ꯑꯩꯅꯁꯨ ꯈꯔ ꯇꯪꯈꯥꯏ ꯑꯃ ꯊꯥꯛꯑꯒꯦ, ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯎ ꯃꯣꯔꯣꯛꯁꯤꯒ ꯉꯥꯔꯤꯒ ꯇꯧꯔꯒ ꯃꯦꯠꯆꯔꯛꯀꯦ ꯃꯌꯥꯝ, ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯃꯄꯥꯒꯤ ꯕꯥꯔꯗꯦꯁꯤꯡꯁꯦ ꯁꯨꯗꯣꯛꯑꯦ ꯉꯁꯤꯗꯤ꯫ ꯑꯗꯣ ꯐꯤꯁꯤꯡꯗꯨꯁꯨ ꯐꯧꯔꯦ ꯑꯩ ꯂꯣꯏꯅ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛꯑꯦ ꯑꯌꯥꯝꯕ꯫ ꯉꯥꯁꯦ ꯑꯩꯅ ꯊꯨꯝꯒ ꯃꯆꯨꯒ ꯇꯣꯠꯁꯜꯂꯦ꯫ ꯉꯥꯁꯦ ꯇꯥꯎꯔꯤ ꯑꯩ ꯍꯧꯖꯤꯛ ꯈꯖꯤꯡꯁꯦ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯩ ꯌꯣꯡꯆꯥꯛꯇꯣ ꯂꯩꯔꯦ, ꯑꯗꯩ ꯃꯣꯔꯣꯛꯁꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯁꯣꯏꯔꯦ ꯀꯨꯞ ꯀꯨꯞꯅ꯫ ꯈꯖꯤꯡꯁꯦ ꯉꯧꯔꯦ, ꯑꯗꯣ ꯐꯖꯅ ꯃꯨꯜꯂꯦ, ꯁꯦꯝꯗꯣꯛꯑꯒꯦ꯫
ꯄꯥꯁꯄꯣꯔꯟ ꯍꯥꯞꯆꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯄꯣꯊꯣꯡꯅꯁꯦ ꯂꯩꯔꯦ ꯑꯗꯣ ꯇꯥꯎꯗꯅ ꯐꯖꯅ ꯇꯥꯎꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯅ ꯌꯨꯝꯒꯤ ꯆꯦꯡ ꯌꯥꯕꯗꯣ ꯆꯦꯡꯍꯤ ꯂꯧꯔꯤꯕ ꯑꯁꯤ ꯍꯥꯟꯅꯗꯤ ꯆꯦꯡꯍꯤ ꯌꯥꯝꯅ ꯂꯨꯅꯔꯝꯗ꯭ꯔꯗꯣ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅꯅꯦ ꯌꯨꯝꯒꯤ ꯆꯦꯡ ꯄꯨꯔꯛꯄꯗꯣ ꯆꯦꯡꯍꯤ ꯂꯧꯔꯤꯅꯤ ꯅꯣꯡꯃ ꯑꯩ ꯆꯦꯡꯍꯤ ꯐꯨꯠꯂꯛꯀꯦ ꯆꯦꯡꯍꯤ ꯐꯨꯠꯄꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒ ꯌꯦꯡꯍꯟꯒꯦ ꯑꯩꯅꯅꯦ ꯁꯨꯝ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯈꯔ ꯌꯥꯝ ꯆꯦꯡꯍꯤ ꯃꯍꯤꯁꯦ ꯂꯧꯔꯒ ꯑꯗꯨꯒ ꯑꯩꯅ ꯐꯨꯠꯄꯗꯨꯁꯨ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯑꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯦ ꯑꯁꯤꯁꯨ ꯊꯥꯛꯆꯤꯜꯂꯒꯦ ꯌꯣꯡꯆꯥꯛꯁꯦ ꯑꯁꯤꯁꯨ ꯊꯥꯛꯆꯤꯜꯂꯒꯦ ꯃꯔꯣꯏ ꯃꯣꯔꯣꯛ ꯑꯃꯨꯛ ꯊꯥꯛꯆꯤꯜꯂꯒꯦ ꯃꯆꯨ ꯊꯥꯛꯑꯦ ꯑꯗꯒꯤ ꯃꯣꯔꯣꯛꯁꯤꯗꯤ ꯈꯖꯤꯛꯇꯪ ꯊꯥꯒꯦ ꯇꯪꯈꯥꯏ ꯊꯥꯕꯅꯤꯅ ꯑꯗꯒꯤ ꯃꯔꯣꯏ ꯊꯥꯛꯂꯒ ꯊꯨꯝꯁꯨ ꯊꯥꯛꯆꯤꯜꯂꯒꯦ ꯃꯌꯥꯝ ꯑꯣꯠꯈꯥꯏꯖꯒꯦ ꯃꯍꯤꯁꯦ ꯅꯛꯁꯜꯂ ꯐꯖꯅ ꯈꯖꯤꯡꯁꯤꯁꯨ ꯍꯥꯞꯆꯔꯛꯑꯦ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯗꯤ ꯑꯗꯩ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯉꯥꯏꯍꯥꯛ ꯁꯧꯃꯤꯟꯅꯈꯤꯁꯤ ꯂꯣꯏꯔꯦ ꯑꯗꯨꯏ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯈꯖꯤꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯊꯦꯜꯗꯣ ꯊꯣꯡꯕꯗꯣ ꯂꯣꯏꯔꯦ ꯑꯩ ꯃꯊꯦꯜꯗꯤ ꯌꯥꯝ ꯇꯧꯗꯦꯗ ꯈꯖꯤꯡꯁꯦ ꯊꯣꯡꯉꯦ ꯑꯉꯥꯟꯕ ꯑꯃ ꯂꯩꯔꯦ ꯒꯥꯖꯔ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯑꯁꯤꯗꯅꯤ ꯃꯌꯥꯝ ꯑꯗꯣ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯃꯌꯥꯝ